Nupi ama Thouri Yallaga Siramle. Luhongba sahi phadriba nupi ama Thouri Yallaga Siramle chingnaningai oi hairi. Presna phangba paungna Bisnupur Police na konba Bisnupur Thiam Laikai Ward number 9 da nupi ama mayumda Thouri Yallaga Siramle. Laikhidrabi nupi adugi maming Laistram Ongbi Banita chahi kunmanga mapuroiba bisokawi. Mahak Thouri Yallaga siraga lairambada imung manungi miyoisingna ngasi ayuk thengnarakibani. Laikhidrabi nupi asi chahi asigi haukiba March thada bisoda luhongduna laiminarakibani hairi. Thogdo usigi matangda laikhidraba nupi asigi mapamgi imung manungna misi asi chingnaningai oi haiba wafam kya phongdorakli. Thogdo asiga mari leinana laikhidraba nupi asigi mapam Khangabok Part 1 Awang Leikagi Basi Bodon Youth Club ki cherol amana hai Bisnupur Ward number 9 da mayum pankhibi Khundrakpam Ningol Laistram Ongbi Banita hairiba nupi asi Thouri Yallaga Siramliba thong asi yam chingnaningai oi mahak luhongkhiba tha taruk rom tamak ngairibani asiguma thogdo asi mahakki imung manungna lauturaga hatpani haibigi yamna chauna chingnaba lei maram aduna misi asigi matang leingang achumba langla langjing puthopiduna chenariba sing chairak pibiu karigumba achumba langla langjin puthokta tarabadi akanba khongjang changsilagani haina BYC ki cherol aduna makhatari